maru oiba pau MZNREGS ki lupa crore chamaga difu thadokuna treasury da process tawba haure lemhauriba lupa crore chamanga na March tha phawbugi manungda thadoknaba hotnari haina transport minister na phongdokre economic blockade kauriba AMTD GF ki miyoi taruk fare High Court of Manipur ki Chief Justice PB Sanjay Kumar na empowerment of citizens through legal awareness and outreach through mobile ban campaign lamthaduna hongdokre. IS News meeting tabiri ba khwai pam namak puju si ASEM na taram na okchari. COVID-19 dagi ngakthoknaba khuttoy na hambiyu, hand sanitizer sizinabiyu, mask upiyu, fit taruk ki distance thambiyu, yarba makai vaccine dose suna kapthokpiyu. Jackson bana pumnamaki yaifabani hauzik pau sandok na pizari. MZNREGS ki panduna lairiba senfam lupa crore chamaganifu thadokduna treasury da process tawba haure. Lemhauriba lupa crore chamanga na March tha financial year phawbagi manungda thadoknaba hotnari haina Transport Minister Kasim Basum na phongdokre. Ngasi Sanjenthongda laiba veterinary office da pangthokkiba paugi mifam amada wafam asi Minister Kasim Basum na phongdokibani. Paugi mifam aduda ADGP L Kailun, ADGP Clay Khongsai, IGP Themthing Ngasangba, Imphal East ki SP M Pradeep, Transport Director amadi Finance Department ki maru oiba official singsu sarugyaki. Minister Kasim Basum na makataraduna MZNREGS ki sel thadokte haina All Manipur Tribal Development Grievances Forum na ngasidagi matam kaktaba economic blockade kauriba asi warisanaduna yanaba purakna bakana hotnari haiki. MZNREGS ki senfam asi March thada lupa crore chama thadawrakhabani walhauriba selfam adudagi hauzik lupa crore chamaganifu district singda pinaba treasury da process tawre. Masida organization singna ban amadi blockade kauriba asi handokpiyu. Sahi taruk rom asida ban amadi blockade laitaba anauba Manipur ama laklaba matam asida ban amadi blockade tawbagi mahuta table da wari sanaraga warisin praksi. Lamdam asigi khwaidagi chawba sangai festival asida North East amadi mapal lamdagi foreigner kayana sarugyana hotnari. Sangai Festival naksinlaglaba matam asida lamdam asigi mingjat thihanaba honagumsi haiki. Hojik si treasury da on process da hojik lerim ni si athuba matam da thatok pi khrani another lem horiba 500 crore something sinadi at the time da thatok pa ngam dro su masi thatok na ba hai si akoi kanna hona jagni adu finance department da su masi ma sidi thatok na ba hai na akoi government side gi su akoi ni tobu yaw du akoi ni yangraga masi ma sidi akoi financial lagi ba financial 31st manung si da akoi asi athuba matam da akoi soidin thatok pi no akoi mayam si hona bige hojik da akoi gi transport ki MTU adu transport union Moi hujik lagraga moi su kari sida government da ato praja sing da ekoi soidin cooperation ping ni AFC transport ke union kamun su masi ekoi da assurance pire tu su ekoi travel union mohoi myam su e yam na haroba nungai ba phongdok chari yarebi amar transport ke minister si aino oibnina masi transport side ke hujik economic blockade si tawni ara sima si tikra appeal to biro lang si ayuk si athu da ekoi ate issue kya le su athu bonon ekoi yam serious hoine honorable CM na su lobir ga sima si soft biro hablige sigumba ayuk meeting si ekoi pangthokni so idna ekoi ngamna ba dum hona jage Paugi mifam aduga sarugyar kiba ADGP L Kailuna economic blockade tawba haiba asi miyamgi hakmat pani haina phongdoki. Mahakna makha taraduna economic blockade asi kanana tawribanu haibasi miyam galoina na thidokmina si haiki. Imphal Dimapur amadi Imphal Jiribam National Highway anida hanagumna transport service tawnaba matik chaba security singna ngak sengani. Economic blockade asiga mari linena miyoi taruk fagatuna asengba khangdoknabagi damak wahang zathare hainasu ADGP L Kailuna phongdoki.
अदुबु मरक मरक ता सुम बन ब्लॉकेट तौरपसी कनाना तौरपनो न थिजेबु बकादा ऑर्गेनाइजेशन सिंग सी कोइना थीबा फंगदब खर याव सिगुम्बा बन ब्लॉकेट कौरपसिंग सी करम ऑर्गेनाइजेशन न कोबनो हाइबसी खितंग थिदो पिरगा खबर दो ओरगस अमदो ओरगस हापिरगदी मसी फगदरा न ngasi maksu ban support tawde na yam organization mayam na kuni support tawde na media de samu thore ko jo thenga biramani police and press to so koi pane sa chagra that means there are only few individuals na tawga ban kawga mayam si koi che da thokra matung da mayam si ho he thon ba da koi na media da request tawjing badi masigum basi karam organization no kani no phajana tang yeng biraga in the interest of the state and public ban itself is a serious human right violation of the rights of the general public government ki khagnate gari du thing do khot padu leiragadi public ta phangada bo pot chai si moina phangandabni so it's a All Manipur Tribal Development Grievances Forum AMTDZF na ngasi ahing nongyay National Highway anida haugani hariba matam kaktaba economic blockade asida none amadi Tamelong District ki Village Authority amadi CSO kaya na sawgaloy haina punna khudiek piduna thokpa cherol amana kangalakli Khaupum Area Village Authority Council KAVAC ki Chairman Athon Rianmai Nungba Area Village Authority Association Navagi Chairman Gaipun Kamai, Khaupum Village Authority Chairman Ludwan Thapau Kamai, Kaifundai Village Authority ki Chairman Nampiopau Gamai Amadi, Longmai Village ki Chief D Khuidilung na punna khudiek piduna ngasi thokpa cherol amagi matung inna hariba Authority amadi Village singna konba mafamda economic blockade asi chatnaroi maram aduna National Highway 37 Imphal Jiribam lambida cheliba Makhal khudingmaki gari amadi Transporter Association singda khangalakpagaloinena mahusagum gari chenaba khangalakli AMTDGF na hariba lambi asida pamdaba thodok thohandanaba khangalakpagaloinena karigumba pamdaba thodok tholaklabadi AMTDGF na madugi daita pugadabani haina cherol aduna makhatarakli High Court of Manipur ki Chief Justice amadi Manipur State Legal Services Authority MASLSA ki Patron in Chief Justice su oiriba PV Sanjay Kumar na Empowerment of Citizens through Legal Awareness and Outreach through Mobile Van Campaign lamthaduna hodokre ngasi Mantri Pukhida leiba High Court of Manipur ki complex da Mobile Van lamthaba ki thoram aduda High Court of Manipur ki Just oiriba MASLSA ki Executive Chairman MV Muralidharan, High Court Legal Services Committee ki Justice Amadi A. Bimol, MASLSA ki Member Secretary OJS Mutum Susarugyaki. Mobile Van aduna Subdivision Homfutaret Amadi Yumthong Kuding Changduna Ain Gamari Lainaba Makhan Makakayagi Awareness Piragani Hairi. Saknairaba Saisakpa Suren Yumnam na manung matam chada na laikidabada Amik Thobal Center na mifam ama pangtoktu na awaba fongdokre. Ngasi center asigi Vice President Biso Chanambam ki Wangjing lamding dalayba yumda pangtokiba awaba fongdokpagi thoram aduda Saisakpa asina laikidaba asina matam isaygi mensenba ngamlaroy dawriba achawba ahoba ama lehuragani haiki. Laikidaba gi thawai na mapugi nakta ingna chikna layrunaba Minute ani tumin na lepto na ikay kumnaba utkibagaloinana. Lehauriba imong manunggi awabada sarugyari haina Amik Thobal Center ki Secretary Singham Sailes na fongdoki. Haukiba pung kunmarida Indiada naunamyoy lising ama chahum kunmatoy COVID positive oire laikidaba migi masing na mapani. Fagalagpagi changsada marifutara nipan dasmik taret nipan oiri. Apunba confirm case na koti mari lak ni futaruk lising yang kaitaret jamaga ni fumapan yaukre. Active case na lising tarataruk sup na marifutara ni pani. Laina asina maram oirega laikidaba migi masing lak mga lising kontra sup na hong fumatoy ni. Laina asita ginaba fadun discharge taw kiba migi masing na koti mari lak ni fumatoy lising tara jamga marifutara ni. Laina asita gingaktok na ba vaccine kaptok kiba apunba migi masing na koti Sani tara mapanlag homfutaret henkre. Malem gi oina COVID laichen na kwaidig hen na sokalaba laibak singi manungda USN ahanba, India na anishubada amadi France na humsubada laydi. Awag nongpok state ki oina Assam na ahanba, Mizoram na anishuba amadi Manipur na humsubada laydi.
Kuki Furup ki saknairaba saisakpa El Mimin Hakip na masagi anaba amana maram oiraga matam sang na Imphal gi Rims Hospital da laikat naraklaba matung ngasi manung matam chadan laikidabada Kuki Artist Progressive Union Kapu gi maikaidagi nungaitaba amadi awaba fongdorakli. Union asigi Information and Publicity na nasithokpa Cherol amagi matung ina laikidraba Mimin Hakip kumza Inglising aniga kundagi Inglising aniga kulhumdoi fawba Kapugi Vice President oina thau puramduna music ki lamda achauba thaudang lauramki. Mahakna union asigi amadi music ki lamda lauramba thaudang kaya matam chupada ningsingduna lehuragani. Mahakna laikidabada imung manunggi awabadasu union asina sarugyari haina Cherol aduna makatarakle. Langsingda laiba Central Reserve Police Force Group Center CRPF na sinduna Menstrual Hygiene Awareness Program and Sanitary Distribution Camp Free Medical Camp amangarang Kundrakpamgi YDO Community Hall da pangthokre. India ki Ministry of Home Affairs ki makada pangthokkiba tharam aduda CWA Manipur and Nagaland sector ki President Manipuri film ki maming leiraba actor Soma Laishram amadi DIZ Medical Composite Hospital Imphal ki Dr. Amarnath Roy na jingbana tharomgi maru oiba mithung sing oina sarugyaki. Wangangloi oina sarugyaki basing na nupi macha sing na matau karam na menstrual hygiene tawgani haibagi matangda wangangke. Mafam adugi amadi akoibagi nupi amadi nupi macha chahum rom na tharom aduda sarugyaki bagaloina sanitary pad sing su yantoki. Tharomgi saruk ama oina free health check-up ama pangthokuna nupa nupi amadi angang chahum romda Kudong Jaba Fanghanki. Ngarang November gi Chaisat ani Inglising aniga kunithoi gi nungthil pung ahum rom taba matamda Thaubal district ki manung chanba Tentha haibungda masagi yummai na tumna chakraba Moirangthem sana jahinifu Loinabi Moirangthem ongbi ngambi gi imungda ngasi like-minded group LMG Manipur gi thawmi singna khudakki oina lupa lising kun galoina na Kambal amadi cheng bekhai ama mating pangduna imung asigi awabada sarugyakre. LMZ gi humdrani thoirak suba tengbang thorom adu group asigi advisory board member Naringbam Robindrona Luchingke. Ngasigi tengbang khongchat aduda group asigi secretary Ojit Sorokhaibam, publicity secretary Rakesh Naurem, executive member Rosan Moirangthem amadi Maibam Itin Meitei, Surendra Ningomba Sri Mayum Jiban Sarma, Sobita Maibam, Konjengbam Bikramzit, Naurem Romila, Kunjesor Mangsatabam, Suni Nongthombam na Chingba Maru Oiba member kaya na sarugyaki. Deputy Commissioner Imphal West Amadi Jan Sisa Sat Imphal West ka khusam na duna Bank na piriba khudong chaba singi matangda financial literary camp nga mapangthokre. Ngasi sekmay awang laikayda pangtokhiba awareness program aduda hanagi Minister N. Birena athoiba mitunglen oina sarugyaki. Tharam aduda RMEGZ gi Nodal Officer Chandra Lekhu amadi KVYK gi Nodal Officer Rasnath Ramanana athoiba mitunglen oina sarugyaki. Tharam aduda bank na piriba tongan-tongan ba khudong chaba kayagi maramda miyamda khanghanbaga loinana miyamna bank ka loinana Chatmin na duna chakwat tharang purak na bagit lamdasu kanaki. Tamelong district ki manung hanjin bat laiba khul singi khunja singda masa na masa thabag pisa duna thabag pibagi saruk ama oina Assam Rifle ki Civic Action Program gi makada district asigi Tamay Subdivision gi manung chana laiba Katang Village ki khunja taramangada Okloiba scheme Panghankre. 22 Sector IZAR is na thokpa Cherol amagi matung ina Dikuiram Dalaiba 44 Assam Rifle ki commanding officer na Khunja Singda lakliba Christmas kumhay ki mangoy na scheme adu kusin na kibagaloy na mafam adu ki Khunja Sing na scheme adu paikhalakpada Assam Rifle buthagat pa fongdoki. Hariba project asi none amadi Tamelong district tasu paikhat ki hari. Central Institute of Petrochemicals Engineering and Technology, CPET ki makhada Center for Skilling and Technical Support, CSTC, TS Imphal na ke crew yaidi club yari poko kusam naraga,
Job Oriented Technical Courses haibasida nongmagi oiba Career Counseling Program amang ngasi Kekru Lai Haraubung Community Hall da pangthokre. Tharom aduda CPET Imphal gi Training in Charge I Ranjit Singh, Tasting and Placement gi Head of Department RK Sila Devi, Tool Room and Processing gi Head of Department Haispan Mai, Admission Executive Suresh Kumar, Kekru Yari Club Yaripoki President Puyam Tiken Singh amasung Kekru Development Youth Club ki President Longjam Yaimabi Singh na Presidium Member Singh oina sarugyaki. CPET Imphal ki Training in Charge Irom Ranjit na haikibada Job Oriented Oiba Career Counseling Program asi October 13 dagi Churachandpur dagi haudoktuna November 10 fauba district kayada mafam hongduna pangthorakani. Tha asigi tarada Fairjol district ta loishingani. Maru oina Career Counseling Program asida Class 8, 9, 10 amadi Class 12 fauba tamhauraba masagi chahi Taranipan faubada leibasingbu makhoiga chanagadaba course singda tha ahumdagina taruk faubagi training piraba matungda makhoi masana masabu thabak pijanabagi pandamda pangthokpani. Training program chatharingai manungda training yauriba khudingmakna leifam chanafam fooding and lodging amadi atai mathau tabasing khudingmak lemna fanghangani haiki. Career Counseling Program aduda CPET Imphal gi lakliba official singna CPET karino masina kari thabak thoram sing paikhatli training activities sing training facilities sing amadi tongan ba vocational course singi matangda sandokna thamki. Kekru khulgi nupa nupi naha sing mahairoi sing amadi atai mioi kaya na sarugyakiba thoram aduda sarugyariba singna hanglakpa wahang singi pakum singsu CPET ki official singna piki. Loinana thoram aduda naha oriba nupa nupi kaya amasu training gi damak enrollment su tauki. Ano conduct tawjaba vocational training 3 month and 6 month 5 course class 8 9 10 pass over up to 12 pass over ngang sing masai sai tai pan dagi thai makha da leiba thabak phangjiba angang singa akhoi mukhui dam ko khune e sawjabani 5 course tambada totally 7 han provide torisi fooding lodging adi uniform books bags hariba posing jokuna free of cost loi pizaraga angang hinsi tha taruk na ta thawung program je loibaga placement magi chanaba mukhung sing jokuna placement thajaki maroi Moirang Thangjing Yagairel Marupna Sinduna Lakliba December Thagi Tang Kulhumdoi Amadi Kunmari da Moirangi INA Memorial Hall da Numinini Chupna Festival of Moirang Sai Pangthoklagani haina Lup asigi Secretary na thokpa Cherol amana kanghalakli. Pangthokadauriba kumhai asida Moirang Sai haiba asikarino Moirang Sai gi horakfam anganba matamgi Moirang Sai gi saisakpa singgi matang Moirang Sai gi chanafam haujik leiriba Moirang Sai gi fibam amadi Tungda lehogadaba Moirang Sai gi saktam haiba matangda akhang ahi singna ahoba numita paper sing pathoktuna miyamda tahangadawri. Moirang Sai bu nungsijaba amadi pamjaba singna hariba thoram asida sarugyanaba Thangjing Yagairel Marupki maikaidagi miyamda appeal tarakli. District Legal Services Authority Tamelong District Legal Services Authority Ukrul amadi District Legal Services Authority Senapati ahumna senduna ngasi nongmagi oiba legal awareness program ama observation home takil da pangthokre. National Legal Services Authority ki makhada Manipur State Legal Services Authority na sponsor tawna pangthokiba thoram adu rights and remedies available to a child in conflict with law haiba topic da pangthoktuna observation home takil gi staff sing Juvenile Justice Board Tamelong amadi nonegi member legal cum probation officer Senapati amadi DLSA Senapati official kaya na sarugyaki. Pangthokiba program adu hak hamara vito he 875 campaign gi saruk ama oina pangthokpani haina ngasigi thoram adudagi nunggi oiba warol piraduna district and session judge Tamelong su oiriba DLSA Tamelong gi chairman and Rasni Kantana phongdoke. Resource person oina sarugyakiba advocate has Raski so na rights and remedies available to a child in conflict with law gi matangda wa ngangraduna angang singna pautak amadi awareness watpa na maram oiraga mataw karam na crime da generakpagi haibagi matangda wa ngangki.
Hauzik Pau gi mathana den break ama tamsari. Nungairaba Pausel Sky Hospital and Research Center Private Limited ta Malim Sinba Thunga sak khangnaraba cardiologist British Clinical Excellence Award phanglaba Dr. Shyam Kishore Laidiking Bamgi Heart ki OPD Ningthau kabadagi thangja phawba yengzari matamna ayuk ki pung 8 dagi nungthil gi pung 1 phawbani nongmagi akaknaba patient masing 10 phawba khak yengzari sor honba waba thabak naba mihul chang naidana chongba kok ngawba oningba na chingba symptoms leiraba miyoi singna OPD booking gidamak phone number 8415934236 natraga 7005820192 da call tawbirau aduga heart attack amasung collapse tawraba patient singi damak 24 hours ki emergency service thamzari Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungairaba pau amana Hotel Ambrosia dagi mitra chamngarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungairaba pau amana Hotel Ambrosia dagi mitra chamngarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall GLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung da mayam butaram oksari huzi makataba pau pizari Inspector General Assam Rifles East Amadi Headquarters 22 Sector Assam Rifles ki makhada None Battalion Sinduna Swachha Bharat Abhiyan ki makhada Sit Sengbagi Tharam ama None District ki manung chana leiba Khawpum Bazar da ngasi pangthokre 14 Assam Rifle ki personnel sing amadi mafam adu gi miyoi tara na sarug yaduna pangthokiba ngasi ki tharam adu maru oina khunaida lu nana leinaba amadi amot akai amadi fatta haudi sing mafam chana thamduna manghanbagi awareness pinaba pangthokpa tharamni haina 14 Assam Rifle na thokpa chawal aman hairi Hana maikhu amasung yu sizinaramba miyoi kaya niyam sumna chaba thakpa amade sajen ningthina tawubadagi punsi sangdok hanbagi khudam phangi haina nauna chathakiba study aman hairi Hana maikhu sizinaramba miyoi lakama lising homfuda changyeng chathabada researcher sing na hariba asi khangba ngamkibani Hauzik sanabagi pau pizari Manipur University Sports Committee ki meeting makhada Lilong Haureibi College Usoipokpi na yumbu oiraga college asigi volleyball court ta Manipur University Inter College Volleyball Men and Women Tournament hodokre tournament asigi ngasi sanakiba nupi kanglup ki ahanba match ta South East Manipur College Komlathabi na N Birahari College Kundrak Bambu set ani sinoda maithiba piki United College Sandel na Manipur University bu set ani amada maithiba piki Ahanba semi-final match da Don Bosco College Marabna South East Manipur College Komlathabi bu set ani sinoda maithiba piduna final changkre ani shuba semi-final match na United College Sandel na Lilong Haureibi College Usoipokpi bu set ani amada maithiba piduna final changkre Kanglup asigi final match tha asigi mangada Don Bosco College Maram amade United College Sandel na sanaragani tournament asi hawdokpagi thoramda 16 Assam Rifle ki Commandant Colonel Aditya Dio AR Lilongi Ikoi Commander Major Deepak Kataria Manipur University Sports Department ki Additional Director Dr. C.H. Pradeep Lilong Haureibi College ki Alumni Association ki President M.D. Nasir Khan amadi College asigi Principal Dr. Rahizuddin Sheikh na athoiba mithunglen sing oina sarugyaki Laishram Nongpok Nganba MBBS Ningombam Rosita Devi NEET Qualified Ayus
Huidrom Bisan Maitei bronze medalist pancake silet ahumbu taramna okpagi thoram ama ngasi Huidrom Village Community Hall da pangthokre. Ngasi ki thoram aduda saruk yakiba Irungbam Rabisandra mahai masing tambada sports pudi pamzaba senmilon di sokhalaba singda mahaki maikaidagi angamba mateng pangani. Mama mapa oiba khunja singna sel thumgi awaba mayoknabanina matau kamdauna icha inaw singbu mahai masing tambada mai paknaba semgadagi haibasi midyeng changbagi tangai fadaba leire haiki. Social activist and Gem Public School Paurabi ki principal Wahengbam Janmen Joy Maitayna atay Manipur gi mafam singda MBBS gold amadi silver medalist marang kairambay adubu pikliba khul asigi ihan-hanba amasung yamna tangmo thagdok amani. Masigidamak thoram asi pangthokjabani haiki. All Manipur Football Association na sinduna lamlong thongkhongda team tara na sarugyaraga sa thariba Kelo India State League for Under 17 Girls Football Tournament ki ngasi sanakiba match amada kripsa naurimthongna ESU wangkhaibu goal ama sinoda maithiba pikre. Match asi mai pakraba kripsa gi amata ngairaba goal hemam linthoina match ki minute nifutaruk chatpada chanke. League asi ki ngasi sanakiba atopa match amadana YWC Thambal Khongna ama Androbu goal taruk sinoda maithiba pikre. Match asi mai pakraba YWC Thambal Khongi goal taruk adudi thongam resmana match ki minute taranithoi kunithoi amadi nifutaruk chatpada goal ahum chanke. Mangpingneng khongsai tonambam tania amadi kayen faibam anjuna match ki minute taranipan kuntramathoi amadi homfumathoi chatpada team gi goal amamam mathang sitna chanke. League asigi hayeng match lairoi. All Manipur Football Association na Kumukjam Joy Kisan gi sponsor makhada sinduna haukiba August kundagi team taramapan na group anida sarugyaraga sa tharakliba Kumukjam Inausa Singh Memorial taramanga suba Manipur State League ki ngasi DS8 Bisnupur gi mini stadium ground da sanakiba match amada GSC Churachandpur na nako nambul mapalbu goal mari amada maithiba pikre. Match asi mai pakraba GSC Churachandpur gi goal mari aduti Lalungmon khongsai na match ki minute tara kuntra humdoi chatpada ahanba goal chanki. Thanglalrem gangte na match ki minute yangkhai amadi minute marifutara plus 3 chatpada team gi goal ani chanki. Pau Chenlan gangte na match ki minute marfuni thoi chatpada team gi goal ama chanki. Match asida nako nambul mapal gi amata ngairaba goal na Y Suras na match ki minute homfutara chatpada chanki. League asigi ngasi sanakiba atopa match amada KIYC K3 Iril Mapal amadi SSU Singzamay na sanakibada goal amama chanduna draw oikre. Match asida KIYC ki amata ngairaba goal na Raki Vechi na match ki minute nifu mga plus ahum chatpada chanki. SSU gi amata ngairaba goal na Hizam Sital da match ki minute yang kay mari chatpada chanki. League asigi hayeng numit yung ba matung taranithoi minute tara chatpada MPSC amadi raw na sanaragani. Nungthil pung aniga minute kunda UKB amadi SU na sanaragani. Imphal West District Football Association na sinduna YWC Malomgi Grounda October 13 dagi team 13 na group anida sarugyaraga sa tharakliba mga suba SS Mani Sarma Memorial 3rd Division Football League ki ngasi match amada IUFC sekmay na MIUFC mayang Imphal Bugol ani sinoda may tiba pikre. Match asi may pakraba IUFC sekmay gi goal anina El Lemba amadi S Robinson na match ki minute kuntra mga amadi ni Fumari chatpada chanke. Atopa match amada na MTSU malom na PTCC Patsoy Bugol Mari ahumda may tiba pikre. Match asi may pakraba MTSU malom gi gol Mari adudi O Mikes amadi T-Hais Joy Prakash na match ki minute mapan amadi tara chatpada team gi gol amamam chanke.
El Rahul na match ki minute ni futaret amadi yang kay ni panchat pada goal ani chanke. Sa thariba league asigi hayeng match layroi. Sa haidam. Phabum ama chupna sa tharagli ba thangta numit ki ngasi tarama pani janba numit kamari lenana ki marks ki mityang makhada thangta de observation committee na sinduna pangai dalai ba pari imom khwai sindam sang school da thangta for an ethical way of living haiba pandam asida awareness program ama pangthokre ngasi gi awareness program aduda athokpam ozendro maitei lanching purel sana konung khangembam bungo maitei vice principal PIK SS Ninthauzam Ajit Kumar Mangang President Kimax Amadi Laitan Them Damendro Chairman Thangta de Observation Committee na maru oiba mithung sing oina sarugyaki ngasigi oiba ay ngasagi pau pizari ngasi Manipurda khwaidagi sabagi chang asi Celsius degree kunipan oiki khwaidagi ingbagi chang na Celsius degree 13.3 oiki nungsitta yauba ising manil gi chang na yukta sada marfu mari amadi nungthilda na chada 35 oiki aroibada maru oiba pa umuka hanna thamsari MZNREGS ki lupa crore chamagani fu thadokuna Treasury da process tau bahaure lemhauri ba lupa crore chamnga na Mars tha phawgi manungda thadok na bahot nari haina Transport Minister na phungdokre Economic blockade kauriba AMTDGF ki taruk fare AMTDGF na ngasi ahing nongyaydagi National Highway anida haugani hariba matam kaktaba economic blockade asida none amadi Tamelong District Village Authority amadi CSO kaya na sagaloy hairi Amadi High Court of Manipur ki Chief Justice PB Sanjay Kumar na empowerment of citizens through legal awareness and outreach through mobile van campaign lam thadu na haudokre. Hauzik pawbagi oina IS News na pisaba Manipuri paw matang asda loizare miling tabir ba khwaipum na magpu khurumzari.